इमेज टीवी में ताबीर सिंह तंगफा नारायण खुरमजरी लोइनना ngasiगी मरोइबा पाउ पिजरी भोट लेमनिंगबा फजना लेपु प्रजादा ओइद पादबा ngalga aranba sandolaga भोट लेपलगा कागनि हाइबि खनबिगनो हाइना कक्सिंग एसीगी एमएलए एम रामेश्वरन फोंदोरले हंदक लाखदब इलेक्शन से एमएलए मयामगी लंगथुम लेपनब नते इमा लेबाक असि कन्नबनि हाइना वेटरन पॉलिटिशियन ओजोइना फोंदोखरे नेशनल फाइनेंशियल लिटरेसी असेसमेंट टेस्ट ngasiदगी ऑनलाइन की खुथांगदा हौजोखरे लोइनना यूपीसीए ना एफसी कगालोंगबु यूपीसीसी ना वाईएससी बु माइथिबा पीखरे हौजिक मपुंग पाउ लौगिरसी भोट लेपनिंगबा फजन लेपु अदुगा प्रजाबु ओइद पादबा ngalga aranba sandolaga भोट लेपलगा कागनि हाइबदुदि खनबिरगनो हाइना कक्सिंग एसीगी एमएलए मयांग रामेश्वरन फोंदोरले वाफम असि ngasi कक्सिंग एसीदा पेपर ब्लॉक टेक्नोलॉजी सिनादुना लंबी सिंग लेपतना सेमलकलिबा असिगी मनुंग सन्ना सेम लोरबा कक्सिंग सुमाक लेकाई बामोन परेंग अमदि कक्सिंग वाइरी सबल परेंगी लंबी सिंग मियामदा खुसिनबगी थरमदा एमएलए मयांग रामेश्वरन पाउमिसिंगदा फोंदोरखिबनी एमएलए ना मखाताना फोंदोकपदा कक्सिंगदा कांग्रेस की मेरे ओइगनी हाइना थौरांगलिबा कैथरीन केनेडी की मयुमदा पांगथोखिबा थरम अमदा मणिपुर प्रदेश कांग्रेस पार्टी की यूथ की प्रेसिडेंट निंगथौजम पॉपुलरना फोंदोखिबा वाफम कक्सिंगी एमएलए ना कक्सिंगी लंबी सिंह कोयलास थाबगी वीडियो कया सोशल मीडिया दा थगलकप उई अदुबु प्रैक्टिकल ओइना तायोनरमले हाइना कक्सिंगी मियाम अपंग सिबो वाफम फोंदोकलंबा अदु कक्सिंग प्रजा अपंग लै नत्ते कक्सिंग प्रजादा ओइद पादब ngalga arana पाउ संदोकलगा भोट लेपनी खलिबा अदु तोकपियो कांग्रेस की मेरेप ओइगनी हाइना थौरांगलिबा केनेडीना कक्सिंगी एमएलए ना लंबी सेमबिसिंग असि महाकी मथौनी एमएलए असि क्लब अमगी ट्रेजर सेक्रेटरी गुमनी मंगोंदा सरकार पैसा सिनरिबनी महाकी देना फोंदोक रखिबा वाफम असि हौजिक कक्सिंग एसीदा सेमलकलिबा लंबी सिंग असि हाना एमएलए वरंब सिंगना मसा मसागी मथौ अमता तरमदे हाइबगिरा वखल ताबंगमदे भोट लेमनिंगलबदी प्रजादा फजना लेपियु मियामदा ओइद पादबा अरानु पाउ संदोकलगा कक्सिंग एसीदा भोट लेपनी हाइबगी वखलोन अदुदी थादोकपियु मीगी असोइबा ngangbagi mahutta Kennedy na भोट लेपकनी हेक हाइरकपदगी मियामगी दमक कक्सिंग एसीदा तौकिबा थबक अमतंग उटपियु कांग्रेस की कार्यबा एमएलए मंगा असिना सेमलिबा लंबी ना कक्सिंग एसीदा सेमलिबा लंबी सिंग असिदगी मसिंग हेमलबा एमएलए ओइबा तोकपिगे कक्सिंग एसीदा हौजी हौजी कक्सिंग डिस्ट्रिक्ट हॉस्पिटल वाटर सप्लाई की करोड़ कुनगा तरेट की सेंगोट सागतली कक्सिंग कंस्टिट्यूएंसी असि मणिपुर खक्तदा नतना इंडिया की लेरिबा कंस्टिट्यूएंसी सिंगी मनुंगदा फास्टेस्ट डेवलपमेंट कंस्टिट्यूएंसी अमा ओहेनगनी हाइना होनजरिबा असिदा ओइद पादब खर ngalga प्रजाबु लाना लमजिंगनबा होनबिगनु कनागुंबा अमना लीडर ओइरकपदा दिल्ली द सटुना हाइरिबा मियोय असि मिनिस्टर ओहेंदबा यादे सी मिनिस्टर ओहेंदबा यादे हाइबगी मुव तौबगी महुत्ता खिथंग काखतलकपा सिंथनबा होनबगी वाखलोन असि लैबा मखै कक्सिंगदगी सी मिनिस्टर ओइबा ngamloi इसा असिना इनाव असिना नहा ओइना होनजरलिबा सि करमना मतेंग तौसिगे करमना मिनिस्टर ओहेनसिगे हाइब्रमदा वाखल थाददुना कक्सिंग एसीएससी हेन साखत हनगे हनसिगे हाइब असोमदा वाखल थादमिनसि हाइना फोनोखि एमएलए ना मखाताना फोनोखिबदा मागी टामसिदा ngasi फावबदा कक्सिंग एसीदा सही तरा सत्थर चटकदबा पेपर ब्लॉक टेक्नोलॉजी सिनादुना कक्सिंगी लंबी हुमंगा रोम सेमख्रे लंबी कुंथ्रा मंगा रोम सेमगदबा वाली पलेलगी ओइना सेमगदबा लंबी मरी खक्तंगाइरे सोरादा पेपर ब्लॉक टेक्नोलॉजी सिनादुना लंबी सेमबा हौरे इरेंगबंदा लाइकोन पेपर ब्लॉक थादुना सेमख्रे एसीएससी की पलेन सोरा इरेंगबन यावना सेमद्रिबा लंबी सिंग असिसु अथुबा मतमदा सेमगलगनी किलोमीटर अमा हेनबा लंबी सिंगदी मशीन सिनरगा ब्लैक टॉपिंग तौदुना सेमगनि हाइनसु फोंदोखि यामना कन्ना सही हेक हनकी ताम होबदगी सखरैबदा थारैब लंबी मयाम से सुउदबिदा ngarang na han अखोई कांग्रेस की कैंडिडेट ओइगेना खलिबा सिरी खेती मयम केनेडी की मयम दा मीटिंग तवदा ममिंग दु पोपीलाल हाइबा पोपरी हाइबरा यानमा कक्सिंग एमएलए ना कोयलास थाबगी इनोग्रेशन तवगी वीडियो दा याम थागत ओइ अदुबु कक्सिंग दा लाकपददी लंबी अमता थारमद्रेना माना हाय
यामना नहावेन होनरेबसे करमायना मतेंग पीसीगे करमायना मिसु हनसिगे कक्सिंग केंद्र जी हेन साखोलनजी हाइबे वखसे असोम द वखन थादमिनसी हाइबा वफम खरजी हाइगा प्रजागी सांगना सेवा तो वफमजिगे हाइबा वफम खरजी थमगा पुनम खुरुमजरी थैंक यू Central Reserve Police Force CRPF की Commando Battalion for Resolute Action Cobra Unit ani thajilakna maram oirga Manipur law and order gi fiam phagathan sound mateng oirgani haina Home Minister Governor Das Konthau jamna phongdokrei Jawaharlal Nehru Institute of Medical Sciences ki mokta thabliba leikhidrba naga taruk ki imung manungi mi unarba matungda minister na haiki State asida security force ki award pa leibana khudong sa dabu kya amru mayok naduna lakmani adubu Cobra gi unit ani thunglar banina law and order gi fiam phagathan bangam lagani nauna thunglar ba Cobra gi unit sing adu guerrilla warfare amadi jungle combat operation da nithina training phanglaba ngaktani ing tappa fiam hanjinna ba honabada misam myam gi mateng yamnamak mathau tai haina palluduna mahang haiki state lengak na hingsa gi fiam laksinna ba honabada sing amadi tamda khundari ba mioi khudingmakna mapung pharba cooperation pibinaba semester yauna matam kiyagi mamangdagi appeal tawduna lakmani ahenba security force thajilaglabasu miyamgi mateng yaudrigadi ing tappa phim hanjinhanba ngamloi haiki naga misam taruk hat khibagi thawong adubu yaningdaba phongdokladuna minister Govind Dasna haiki thawdok asida senari ba mioi punamak pharga logi oiba matik sab serak pina honagani mamangda naga khulai paiba singna phajinu thamlamba kugi phuruki mioi taraga mari thadok khiba thawong adubu thagatpa phongdokladuna mahan haiki Miyobegi minung sida yumpham warga kuki misam tramari thadrok pani matawa sumna yengthina riba nakal anina miyobegi minung sida yumpham warga akhanaba thorang kaya lakholaglabadi state asida ing tapap pim soidana hanjilakani haibagi thajaba lei mamangda semester yumnam khepsana hojik states asida thokliba thodok asigi matangda lengakna tuminna yengdun leithokla haina phondokhrabani naga taruk sat hatpada senari ba miyoi singi mathakta matik saw action lakhutkani haina su mahagna makha taki panbaya abadi Cobra gi training Ningthina Tawrba Commandos Chahumlom Manipur da thunglakibaga loinana state asida ing tappa phim hanjinhanaba thorang lokhotpa hokhrabani ahanba tangki oina Assam da headquarter oiba Cobra gi Sani ga tara suba battalion ge commando sahum thunglare West Bengal lariba Sani ga sumna taret suba battalion ge commando singsu athubu matamda thunglargani battalion animak Mayos Lalobu singi akanba phamni haina launaba Chhattisgarh da mathau torambani Manipur thunglarba Cobra commando sing mathau tahondringai maoinana haukiba thangjamita CRPF Director General GP Singna Imphal laktuna Cobra commando singa wari sanaba leikrabani Manipur thunglarba Cobra commando singadu Maois lalhobagi ihau mapung phana namthabada yamna maruiba thodang laukibani Maois lalhobba singi ihau laksin bagum Manipur su kumja lisingani ga sumna kunmapan phawda lalhobagi irang mapung phana loisinabagi pandamda Cobra gi commando sing state asida thajilakpani atuba matamda Cobra gi unit kharsu Manipur thunglargani haina CRPF ki dijina makhatana phongdokke hairi District Police Kasing Sinduna Kasing District ki manungda leiba hadakta for lauthokkiba Union Public Service Commission lauba Civil Services Examination 2025-26 Manipur Public Service Commission lauba Combined Competitive Civil Services Examination 2022 COSEM CVSC amadi BOSEM na lauba examination singda mark wangna phangduna academic excellence phangkhraba mairo sing amadi lamdam asidagi malem amadi Jati ki thakta mingset purakhraba district asigi sanoi singbu harau tramna oktuna puning thawat pagi throm ama ngasi kaksing sumlang lekai ashram road ta leiba community hall da pangthokhrei thoromgi mapung oibla superintendent of police kaksing district Laisram Priyadarshini IPS Additional SP Law and Order kaksing Sankarjit Loitongbam MPS former vice chancellor DM University Dr. Noaitem Rajmohan Site Academy Awardee Marangthem Rajen, retired lecturer Dr. N. Pramodini Amadi, President Kaksing Bazar Business Welfare Association Yengkhom Rajendrana Sarugyaki, Thromadugi Nungi Warul Peduna Additional SP Law and Order Sankarjit Loitongbam Phono Kibada, Mithoi Mihenba Punsida Mai Pakpa Haibasi, Nom Kaktada Honaraga Mai Pakpa Nate, Punsigi Oiba Pandam Ama Amadi Pidam Ama Thamlaga Lepalitana Khang bakanna honor mai pakpa ngamlaklibani mai paklaba achiever ama oirakpa haibasi nation asigi asset ama oigadoribani aduna makhoibu haraute amna oktuna tungda afaba thabak kaya tawruknaba thona piba oina thromasi pangthokpani mai paklaba mithoi miheleba singbu leibak asibu
सिंगसु लेबाक असिबु नेशन असिबु अफब नेशन अमा सेंगतपदा अचौब थौदांग लौमिनिसे हाइनसु महान फोनोखि थोरमदुदा मिथोय मेहलबा मार्क वांगना फंगलबा अमदि माइ पाकलबा मियोसिंगदा डिस्ट्रिक्ट पुलिस कक्सिंगी माइकैदगी असम खुदोल पोसिंग पिदुना इकाई खुनबसु उठखि important great visionary dreamer I see wakan si lagi dong si pass of student work na there and our responsibility mein humne purpose si ni par kan nahi ka interaction tar thambia but now action lo la doing han ke khel re na ba di prakash to gu matam da question ye ek is wala kar ka tani Semester Women Economic Empowerment Scheme da kaithrakli ba lupa crore chahum ga yankhai se vote khombagi pambai oina tongan ba MLA singna makhoi gi assembly constituency singda sathrakli ba thong asi election gi offense amani handaki election asi MLA mayam gi lan thum lep na natte lamdam asigi mai chakli ba imale ba asi kanna bagi election ni haina veteran politician okram joina phongdo khre scheme asigi matang da ngasi mahana governor se thajinduna miyeng sangmina ba wakat khre wafam asi semester women economic empowerment scheme gi matang da governor da aiba serol ama pisin khiba aduga mari leinana pangthok khiba paw infam amada mahana phongdo khimani kawa huidrom lekai da leiba mahaki yumda pangthok khiba paw infam aduda veteran politician okram joina hai lamdam asida thokkiba mihat mipun gi thodok asida BJP gi lusingba amatana wafam amata hairekte BJP na lusingliba ngasigi center gi lenga asina darkar leiba asi manipur gi lamni manipur gi miyam di makhoi da darkar leite haiba si makhoi ni satrak pathong asina mayek sengna takli state asida BJP gi lenga ama lakhibadagi khunai asigi section khuding makhoi na laksin nawa honari lakatariba mikhal asida manipur gi miyam amadi elector singna laksin naba elector sing laksin naba BJP na thorang chathrak labra haibasi aso wahang amani debate dialogue amadi discussion haibasi assembly amadi panchayat khaktada chathagada bunate citizen khudingmaki punsi mahingda debate dialogue amadi discussion mathau tai masi democracy gi masatni haina mahangna makha taki semester women economic empowerment scheme gi matangda paladuna mahang hai scheme asi afaba scheme amani lupa crore song yankhai yanmak tawduna state asida leiba nupi lak ahum ga lising yankhai da khudong saba pinaba paikhat liba scheme asi vote khombagi pambai oina tongan ba MLA singna makhoi gi assembly constituency singda sathrak liba thong asi election gi offense amani hiram asi gi matang nga si mahana governor se thaduna miyeng sangbina ba wakat khre vote leiba madi vote yon ba haiba asi lo khongkaw na bani lupa crore sahum yankhai asi miyam gi selni lengak pairiba lusingba singi lanai selnate miyambu namthak tawduna vote phangnaba politician kharna phongna sathrak liba thong asi yamna laibak thibani handaki mikhal asidi lanai gi lam khopsinnaba amadi sel tananaba mikhal nate handaki mikhal asida miyamna manipur bu ahum thongna thugairiba force asi maithiba piba ngamlagadi landam asi mapung oina thamba ngamgani masi thabakta onthok pahaiba si miyam da lei haina mahagna makhata na phongdoki ngasi di raintigi baraki ngasi le manipur gi governor da hari ko thabu je matai da governor na nutina yang thelaga direct ma pi da adu maina to hondar bai kwari to Thasigi Tramarida Manipur Miamgi Iho na Manipur Pumbagi Naharolgi Oiba Youth Political Convention Ama Thawal Melak down the Pangru Kadori Numit Asida Manipur Ladiba Naha Kuding Magnas Suksoi Sweden Saruk Yabiu Amasung Manipurgi Tungi Pirep Naha Mayam Puna Lomina Bagi Matam Yore Aikoyamato in a Punsinduna Isagi Tawdang Ni Kanna Lebak Ki Kanna Nainaba Asida Saruk Yabiduna Lakadorba Sahi Kayagi Ima Manipurgi Saktam Naha sing na lep rasi tunglam chat ki damak aikhoi punna sangsin minersi phondor lei hiram masiga mari lenana mami ge advisor senior advocate khaidem mani na hai manipur miyam na thengnarakliba awaba sing amasung lisang sina tangdu leita dana lakliba awaba singi pakhum khana nainabagi pandamda lakadriba zone gi tangtra marida thawal mela ground da nungthili pung
ꯇꯔꯥꯅꯤꯊꯣꯏꯒ ꯃꯤꯅꯤꯠ ꯀꯨꯟꯊ꯭ꯔꯥ ꯇꯥꯕ ꯃꯇꯝꯗ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯅꯍꯥꯁꯤꯡꯅ ꯁꯤꯟꯖꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯒꯅꯤ ꯀꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯌా ꯀꯨꯏꯅ ꯃꯩ ꯆꯥꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯂꯧꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯁꯤꯜꯂꯤꯕ ꯌꯨꯠ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯚꯦꯟꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄꯗ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯕ ꯀꯟꯚꯦꯟꯁꯟ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯁꯨꯡ political discussion ama lawminasi haiki decision ama lawminasi haiki Jirba Municipal Council na World Environment Day 2026 ka mari leinana satliba tha sigi jun ki tang manga dagi hoduna cheol masumna pangthokiba tongan ba thoramsingda cleanliness drive door to door awareness on for way segregation na singba pangthoki ngasi losinbagi thoramda jiri ima kaithel da cleanliness drive amadi ima kaithel gi akoibada ek pair ma ka nam gi manungsanna usara su thaki maduda Jiribam district ki deputy commissioner Arvind Hanglem IS S Santi Devi caretaker chairperson executive officer Moirangthem Surjit Singh Elangwam Ampai MCS AC2 DC Abujam Roman MCS SDO Borobekara caretaker ward councillor Singba Myokian su saruk yaki National Center for Financial Education NCFE Mumbai na lowa National Financial Literacy Assessment Test NFLAT ngasidagi Bishnupur district ki manungsan na leiba qualified gi Mothers Pride Academy gi mairoi kayana saruk yaduna online ni khutang da hodokre Financial Literacy Assessment Test aduga mari lenana Mothers Pride Academy qualified principal Khondram Basanta Maitaina Ponokibada National Financial Literacy Assessment Test NFLAT asida Mothers Pride Academy qualify gi oina mairoi samri nifu tare na saruk yagani Financial Literacy Assessment Test asida India pumbada laiba school singna saruk yabagi khudongsa lei test asida class 6 tagi 12 fawda tamliba mairoi singna category ahum thokna class 6 to 8 na NFLAT junior 9 to 10 na NFLAT intermediate amadi 11 to 12 na NFLAT senior haina khaidoktuna yawu yagani yabi khudongsa piri test asida real life na financial education na piriba money matters banking insurance investment pension financial inclusion taxation amadi consumer protection na singda mapung oiba wakhalonda test asi tawni school asina lisingni sumna trahum loidagi hauduna test asi yauduna lakli adubu covid 19 amadi manipur thokliba irang asina maram oiduna matam khara test asi yaurudre test asi ngasidagi hauduna numit humni sumna sathagani loinana makha tana manipur laidiba school singna test asigi matangda khangbi ningba lerigasu schoolexam.ncfe.organization.in da Sangbiduna test asigi khudong sab lobyo haiki class 6 takin I phobagi aduga N-flat intermediate class 9 amasung 10 aduga N-flat khoi senior haibisna 11 amasung 12 ki satra singna yawba jaba adugumba khudong saba amapi haiba N-flat asidai sida mapungwena phagi financial literacy mapungmena phagi real life ta hairiba financial education gi machak mayam du sijanar kan moina karamai tawna real life ta sinabajai khudam moina haiba World Blood Donor Day ga mari lenana nomi oiba voluntary blood donation camp ama 26 sector Assam Rifles headquarters palenda pangthokre headquarters IGARS Association of Voluntary Blood Donor Manipur Sandil and Thawal District Branch Dampi Baptist Sandil Lions Club Thawal Greater Centurion na Department of Blood Transfusion Medicine RIMS Lampinpat Imphal amadi Blood Center Caesar Hospital Langol Imphal punna kusam naduna Sangai Auditorium da pangthokiba voluntary blood donation camp aduda Assam Rifles personnel sing amadi mairoi kyana EPK
ngasi ayuk pung nipan makhairom tawa adwaida Jiribamgi Baupara amadi Sanakong manakta leiba bus terminus mai sakre thodok ase electric tagi hobo ogani hairi mai sakui paw asi tabaga manak nakba amadi Jiribam fair service na laktuna mai kanbagi thabak sathaki adubu mai na tumna ayam sakre hairi masida lupa kamaruki oiba malsang sakhbage haiba paw asi iba matam phawda khangbangamdri masida arke Sanatobi kaubi nupi amana laibani hairi Sanabagi Pauda all Jiribam Sports Association asa Jiribam Sindura Jiribam Higher Secondary School gi Sanabungda tim trangmana saruk yaduna sanariba Anisuba Satish Chandra Roy Mini Boys Under 13 Futsal Football Tournament 2025 ki ngasi sanikiba pre-quarter final round gi ahanba match ta UPCA na FC Kagaluangbu goal taret amada maithiba pi ki anisuba match ta na UPCC na YSC Aglapurbu goal taruk anida maithiba pi ki ngasi gi match asida G Theophil Aziz Haider amadi Iqbal Hussein na match asibu conduct tauki hayengi aroiba pre-quarter final match ki ahanba match nungthil pung aniga makhai taba matamda Ichel Club A ga Aglapur YSC ga sanagani anisuba match na nungthil pung ahum makhai taba matamda CKC A ga Sinlon Club ga sanagani hairi City Club Hiroki Playground Sathariba 4th Maipakpi Memorial Trophy 2026 ki ngasi sanikiba match number 30 gi match ta Haibong Makhong FC ga Goro FC ga goal amam sanadu draw oikre Haibong Makhong FC gi goal ado jersey number 9 gun leibana match ki minute kun chatperson ki Goro FC gi goal na jersey number 12 Sakina match ki minute kun tha satpada san khibani District Kang Association Jiribam Sindura Jiribam gi Baupara da leiba Lamlen Community Hall Kangsangda Kangkutra Rithoina saruk yaduna sanariba Thoksom Juboti Devi Memorial Mix Nupi Khut Kang Tournament 2026 ki ngasi sanikiba quarter final knockout match ta Yaol A na Psycho bu Panjal Tratet Tarietta Maithiba pi ki hayengi quarter final knockout match nungthil pung ama taba matamda Yaol B ga MITL ga sanagani hairi Hojik aroibada maroi paong pijari Bot lemning ba phajana lepu prajada oida pada bangang laga alarm sanok laga bot lep laga kagani haibdu di khanbiru gano haina kaksing AC gi MLA M Rameshwar na phongdorokli Handaki election ase MLA mayam gi lan tum lep na bunate imaleba asi kannabani haina veteran politician o joina phongdokre National Financial Literacy Assessment Test ngasidagi online ni kutang da hodokre loinana UPCA na FC Kagaluangbu UPCC na YSC bu maithiba pikre ngasi goinadi image palum sandok sawa matang silojire myam ba kana krum jari